West District ki manung chanba Ghari gi maningda leiba low pari chongarom esing chenthokpham leitabana loumee sing awaba kaya mayokna hanbada natana airport ki runway fawba esing thumjinduna ningthina thabak tawhandre haina Ghari Youth Welfare Association gi General Secretary Nongthombam Surchandrana phongdokhre wafam masing asi sangai porok mamang konjeng lekai da leiba Sandakong uku hapagi thauram amaga mari leinana pangthokhiba paugi mifam amada wafam asi phongdokhibani mahakna makha taraduna hai Ghari gi maningda lairiba low pari chawa henbagi lawfam asida chentha khigadaba ising ithai lokhong ningthina semjin sajindabagi ising chenthokpham leitabadagi ising tungshinduna low Panbada khudong chadaba kaya mayoknare masida natana mafam asidagi chenthokpam ngamdana lairiba ising asina Manipur gi amata ngairaba airport ki runway phawba ising thumjinduna airport asi ningthina mathau tawba ngamhandabagi fibam amada lairakhiba adu association asina sinduna ising chengthokpagi maru oiba ithai lokhong kaya tengbagi thabak paikhatuna loumee sing thengnariba awaba asi kharadang oirabasu kohanaba hotnabada pasoi esegi MLA gi maikaidagi angamba mateng kaya pangbirakhi masida natana atopa mioi kaya nasu makhoina angamba mateng kaya pangbirakpa asigi damak thagatpa phungdorakpa galoinana lawfam sing asidagi ising chenthokhinaba maru oiba ithai lokhong ama oiriba wasan maring sendokpa asi mamangda ising thumduna leiramba lawfam sing ising thumbagi awaba adu khara makhaidi kokpa ngamlagani hairaduna ising ichaungna maram oiduna manghan taan khraba lawfam sing asida athuba matamda law panba yanaba hybrid fau pibinabasu mari leinaba singi pukning tingsilakli ngasi akhoi huji thadaraba matungdadi akoina maning thangba akhoi songzaliba napi yaujaliba khongdu huji kana sengjari adu sengol warkandadi ngasi nini hunisadi law pan phajana yarani nona na law pan matungdasu nong tarakpa matamda ising tungaroi ising phajana satkhirgani aduna lawji lokpa yarani aduna lokpa yarani phajana thaba yarani aduna mateng pangbirakhi pakpuna makpu mingona loina phajadragasu akhoi GYWA gi amadi akhoi Ghari miyam gi apunbagi maikidagi hanana thagasabu phongdoksari mai to ba khoi gi mayam na hybrid hana khangna ba phodi du mayam ma hungrabani hungi ba loina sigraba hoji se lei ga ba su phangdaba aduna mari leina ba authority na kari gumba khudong chaba lairagadi hari ba loumee sing asida khoi gi matam si thejal abrina ngasi July gi tang 13 ga humdo yoksalamani aduna matam si laisilakta ba lawgi matam ti aduna khara hybrid ki khara ngana lokpa ya ba phodi khara pibiragadi khoi gi loumee sing asu yamna nungai jagani loina na ai leptari ba mafam asi miyam gi amopa khudopam oiba masi akhoi GYWA na su yengsin jabangam da maram di sorok wang matalai banina aduna amora kai hundu piriba isinau sina su mafam sida amora kai hundu piganu loina na sigi lambi su amora kai pra hundu pamore sisu amutang mari na ba authority ni yengsin berakan da lambi chapamida